ꯆꯥꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯕꯐꯔ ꯖꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯇ꯭ꯔꯦꯗꯤ ꯍꯥꯏꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤ ꯂꯧ ꯎꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯥꯔꯃꯤꯅ ꯉꯥꯛꯑꯒ ꯑꯣꯏꯅ ꯂꯧ ꯎꯅꯩꯀꯣ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯐꯨꯇꯦꯖꯁꯤ ꯈꯤꯇꯪ ꯇꯨꯃꯤꯟꯅ ꯂꯧꯖꯔꯛꯄꯅꯦ ꯂꯥꯟꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯔꯒ ꯂꯩꯔꯤꯅꯤꯀꯣ ꯕꯪꯀꯔꯒꯤ ꯇꯥꯏꯞꯇ ꯌꯨꯝꯁꯤ ꯁꯥꯖꯤꯜꯂꯒ ꯂꯩꯔꯤꯅꯤ ꯁꯤꯒꯥꯔꯤ ꯂꯩꯕ ꯑꯝꯇ ꯉꯝꯄꯣꯟꯇꯦ ꯀꯩꯅꯣ ꯐꯔꯛ ꯆꯪꯄꯣꯟꯇꯦ ꯁꯤ ꯌꯨꯝꯒꯥꯁꯦ ꯁꯤ ꯌꯨꯝꯒꯁꯦ ꯀꯥꯏꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯝ ꯊꯝꯃꯦ ꯑꯩꯈꯣꯏ ꯇꯔꯦꯠ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏ ꯊꯩꯗꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯣꯟ ꯑꯅꯥ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯅꯝꯖꯔꯛꯀꯗꯧꯔꯤꯕ ꯕ꯭ꯂꯣꯒ ꯑꯁꯤꯅ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯆꯥꯅꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯆꯥꯅꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯅ ꯂꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯥꯟ ꯃꯇꯨꯡ ꯑꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯀꯝꯗꯧꯅ ꯂꯩꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯡꯒꯪꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯟꯖꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯈꯪꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯌꯧꯔꯀꯥꯟꯗ ꯍꯥꯏꯐꯦꯠ ꯖꯒꯥꯗꯨ ꯎꯠꯆꯔꯛꯀꯦ ꯂꯦꯠꯁ ꯒꯣ ꯁꯤ ꯊꯣꯡꯁꯤ ꯀꯩ ꯊꯣꯡꯅꯣ ꯇꯔꯦꯠ ꯈꯨꯟ ꯊꯣꯡꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯕꯤꯗꯒꯤ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯆꯪꯕ ꯅꯣꯡꯁꯨꯝ ꯆꯪꯕ ꯑꯃꯗꯤ ꯆꯥꯅꯨꯡ ꯆꯪꯕꯒꯤ ꯂꯝꯕꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯡꯗꯣ ꯂꯥꯜꯂꯒ ꯁꯣꯝꯗꯩꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤ ꯆꯠꯈ꯭ꯔꯒꯅ ꯈꯥꯃꯦꯟꯂꯣꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯨꯝ ꯈꯥꯃꯦꯟꯂꯣꯛ ꯆꯪꯐꯝ ꯅꯣꯡꯁꯨꯝꯗꯣ ꯑꯗꯣꯝ ꯁꯤꯅꯦꯕꯀꯣ ꯆꯪꯈꯤꯗꯣꯏꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗꯒꯤꯅ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅ ꯆꯥꯅꯨꯡ ꯇꯥꯗꯣꯏꯕ ꯑꯗꯣ ꯑꯅꯤꯃꯛꯁꯦ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯦꯕ ꯂꯥꯟ ꯃꯇꯝꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯅꯨꯡꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯆꯥꯅꯨꯡꯗ ꯍꯥꯟꯅ ꯆꯪꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯈꯥꯃꯦꯟꯂꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯨꯝ ꯍꯥꯏꯕ ꯖꯒꯥꯁꯤ ꯑꯃꯨꯛ ꯆꯪꯉꯛꯀꯦꯀꯣ ꯃꯜꯇꯤ ꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯆꯥꯅꯨꯡ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏ ꯆꯥꯅꯨꯡ ꯈꯨꯟ ꯌꯧꯔꯦ ꯃꯌꯥꯝ ꯆꯥꯅꯨꯡ ꯈꯨꯟꯁꯤꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯆꯪꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯆꯪꯉ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯁꯤ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯂꯥꯟꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯔꯒ ꯂꯩꯔꯤꯅꯤꯀꯣ ꯕꯪꯀꯔꯒꯤ ꯇꯥꯏꯞꯇ ꯌꯨꯝꯁꯤ ꯁꯥꯖꯤꯜꯂꯒ ꯂꯩꯔꯤꯅꯤ ꯁꯤ ꯖꯒꯥꯁꯦ ꯁꯤ ꯎꯆꯥꯟ ꯍꯧꯔꯤꯕ ꯖꯒꯥꯁꯤ ꯃꯣꯏꯒꯤ ꯃꯦꯟ ꯕꯪꯀꯔꯅꯤ ꯁꯤꯗꯩꯅꯤ ꯀꯥꯞꯊꯣꯔꯛꯀꯗꯣꯏꯁꯦ ꯑꯗꯒꯤ ꯁꯤ ꯅꯍꯥꯟꯃꯨꯛ ꯁꯟꯊꯥꯈꯤꯕꯗꯣ ꯁꯤꯒꯤ ꯃꯤꯇꯔ 100 ꯁꯤ ꯎꯈꯣꯡꯁꯦ ꯁꯤꯗꯅꯤ ꯀꯝꯕ ꯁꯤꯗꯩ ꯃꯆꯥ ꯎꯈꯣꯡꯁꯦ ꯁꯤꯒꯤ ꯎ ꯃꯈꯣꯡꯁꯦ ꯁꯤꯁꯦꯀꯣ ꯁꯤ ꯎꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯐꯧꯒꯠꯅꯔꯤꯁꯦ ꯁꯤꯗꯩꯁꯤ ꯀꯩꯗꯧꯕ ꯁꯤꯗꯩꯅ ꯁꯟ ꯍꯥꯠꯂꯤꯗꯣ ꯃꯣꯏꯅ ꯑꯣ ꯁꯟ ꯍꯥꯠꯂꯒ ꯄꯨꯈꯤꯗꯣ ꯃꯩꯇꯩ ꯁꯟ ꯍꯥꯠꯂꯒ ꯄꯨꯈꯤꯗꯣ ꯑꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯕꯐꯔ ꯖꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯇ꯭ꯔꯦꯗꯤ ꯍꯥꯏꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤ ꯗꯥꯏꯔꯦꯛ ꯃꯇꯝꯗꯨꯒꯤ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯦꯔꯤꯌꯥꯅꯤ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯍꯧꯖꯤꯛꯁꯨ ꯕꯪꯀꯔ ꯂꯩꯔꯤ ꯑꯗ ꯑꯥꯗ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯎꯆꯥꯟ ꯄꯥꯝꯕꯤ ꯈꯔ ꯁꯧꯕꯨꯡ ꯇꯧꯔꯒ ꯆꯤꯡ ꯃꯇꯣꯟꯗ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤꯁꯦ ꯁꯤꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯕꯪꯀꯔ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃ ꯕꯪꯀꯔꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯗ ꯃꯤ ꯄꯥꯏꯕꯒꯗꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯗꯦꯠ 8ꯇ ꯍꯥꯏꯅꯕ ꯃꯤ ꯃꯣꯏꯁꯤꯡꯁꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯑꯦꯂꯥꯔꯠꯇ ꯂꯣꯏ ꯂꯩꯅꯤ ꯉꯥꯛꯇꯅꯤ ꯗꯦꯠ 8 ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯗ ꯍꯥꯏꯕꯗꯤ ꯁꯤ ꯖꯒꯥꯁꯤ ꯗꯥꯏꯔꯦꯛ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯅꯦ ꯁꯤ ꯆꯪꯉꯛꯀꯗ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯥꯔꯃꯤꯅ ꯑꯁꯣꯝ ꯂꯩꯔꯦ ꯃꯌꯥꯏꯗ BSF ꯂꯩꯔꯦ ꯃꯌꯥꯏ ꯂꯩ ꯍꯥꯏꯕ ꯃꯃꯥꯡꯁꯤꯗꯩ ꯀꯥꯞꯄꯛꯄꯗꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯌꯧꯕ ꯖꯒꯥꯅꯦꯕ ꯑꯗꯨꯝ ꯁꯤ ꯏꯔꯥꯏ ꯌꯧꯋꯤꯗ ꯑꯗ ꯁꯤ ꯖꯒꯥꯁꯦ ꯃꯈꯣꯏꯗ ꯀꯨꯝꯊꯔꯛꯄꯗ ꯌꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯌꯧꯔꯤꯅꯦ ꯃꯃꯥꯡ ꯀꯨꯝꯊꯔꯝꯃꯒ ꯁꯟ ꯄꯨꯈꯤꯅꯦꯕ ꯁꯤꯗꯒꯤ ꯅꯠꯇ꯭ꯔꯥ ꯃꯃꯥꯡ ꯀꯨꯝꯊꯔ ꯁꯟ ꯄꯨꯈꯤꯅꯦ ꯃꯤꯇꯔ 100ꯃꯨꯛꯀꯤ ꯔꯦꯟꯖ ꯈꯛꯇꯅꯦ ꯑꯗꯨ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗꯤ ꯏꯌꯥꯝꯕ ꯍꯣꯏꯗꯤ ꯆꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯦꯟꯗꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯩꯗꯣꯛꯈ꯭ꯔ ꯅꯨꯄꯥꯈꯩ ꯂꯩꯕꯀꯣ ꯅꯨꯄꯥꯈꯩꯗꯤ ꯈꯨꯟ ꯉꯥꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯑꯣ ꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯣꯏꯒꯤ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯦ ꯑꯁꯤꯒꯤ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯕꯗꯤ ꯁꯤꯗ ꯂꯣꯏꯔꯦꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯤ ꯌꯨꯝꯁꯤ ꯃꯣꯏꯒꯤꯅꯤꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯂꯩꯕ ꯂꯩꯇꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯤ ꯃꯣꯏ ꯂꯩꯔꯤ ꯌꯥꯝ ꯅꯛꯑꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯁꯤ ꯑꯥꯔꯃꯤꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯁꯤꯗꯩ ꯆꯪꯕ ꯌꯥꯗꯦ ꯃꯣꯏ
ꯑꯗꯩ ꯒꯥꯔꯤꯁꯤ ꯃꯣꯏ ꯌꯥꯡꯂꯦꯟ ꯁꯤꯃꯨꯛꯁꯦ ꯅꯨꯡꯇꯤꯒꯤ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯒꯠꯂꯛꯄꯤꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯧꯔꯤꯅꯦ ꯁꯤꯒꯤ ꯆꯤꯡ ꯅꯥꯄꯣꯝꯁꯤꯒꯤ ꯌꯥꯡꯂꯦꯟ ꯂꯩꯔꯤꯁꯦ ꯂꯥꯟ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯊꯧꯗꯥꯏꯅꯦ ꯂꯥꯟ ꯃꯅꯨꯡ ꯊꯧꯋꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯧꯋꯤ ꯃꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯁꯤ ꯃꯣꯏ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯣ ꯁꯤ ꯌꯨꯝꯁꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯈꯛ ꯇꯥꯔꯝꯕ꯭ꯔꯥ ꯑꯇꯣꯞꯄ ꯈꯨꯟ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯃꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥꯕ ꯌꯨꯝ ꯑꯇꯣꯞꯄ ꯁꯤ ꯁꯨꯝ ꯁꯝꯅꯔꯦ ꯁꯤ ꯌꯨꯝ ꯁꯤꯗꯩꯗ ꯌꯨꯝꯅꯥꯛ 14-15 ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯅꯛ ꯃꯤꯇꯔ 100ꯒꯤ ꯔꯦꯟꯖꯇ ꯑꯃꯨꯛ ꯌꯨꯝꯅꯥꯛ 50ꯃꯨꯛ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯉꯥꯛꯇ ꯀꯨꯀꯤ ꯉꯥꯛꯇꯅꯦ ꯁꯤ ꯃꯔꯤ ꯔꯥꯎꯟ ꯑꯣꯏꯅ ꯇꯥꯔꯛꯏꯅꯦ ꯑꯣ ꯔꯥꯎꯟ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯆꯦꯟꯈꯠꯈ꯭ꯔꯒ ꯂꯩꯈ꯭ꯔꯦ ꯁꯦ ꯈꯔ ꯂꯩꯅꯤ ꯃꯊꯛꯇꯅꯤ ꯑꯗꯣ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯁꯤ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯤꯀꯣ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯦꯟꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯁꯤꯅ ꯆꯥꯅꯨꯡꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯈꯥꯃꯦꯟꯂꯣꯛꯁꯤꯅ ꯉꯁꯥꯏꯒꯤꯗꯨꯗꯤ ꯈꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯨꯝꯂꯣꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯃꯤꯄꯥꯏꯅꯕ ꯖꯒꯥꯅꯦꯕ ꯌꯥꯝ ꯊꯤꯅ ꯄꯥꯏꯅꯈ꯭ꯔꯖꯥꯠꯅꯤꯗ ꯁꯤꯗꯩꯗ ꯁꯤ ꯒꯥꯔꯤ ꯂꯩꯕ ꯑꯝꯇ ꯉꯝꯄꯣꯟꯇꯦ ꯀꯩꯅꯣ ꯐꯔꯛ ꯆꯪꯄꯣꯟꯇꯦ ꯁꯤ ꯌꯨꯝꯒꯥꯁꯦ ꯁꯤ ꯌꯨꯝꯒꯁꯦ ꯀꯥꯏꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯅ ꯃꯩ ꯊꯥꯔꯝꯕꯩ ꯋꯥꯈꯜ ꯈꯜꯂꯨꯅꯤꯀꯣ ꯃꯩ ꯊꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯅꯤꯡꯒꯥꯏꯔꯛꯄꯅꯤꯀꯣ ꯃꯁꯥ ꯃꯊꯟꯇꯒꯤ ꯅꯤꯡꯉꯥꯏꯕ ꯌꯨꯝꯅꯤꯀꯣ ꯌꯥꯝ ꯂꯥꯟꯅ ꯈꯟꯒꯅꯒꯨꯝꯁꯤ ꯁꯨꯝ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ IRBꯅꯤ ꯁꯤ ꯂꯩꯔꯤꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯃꯊꯧꯁꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯕꯖꯥꯠꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯗꯩꯁꯤꯗꯅ ꯂꯧꯕꯨꯛ ꯂꯩꯔꯦ ꯁꯤ ꯆꯤꯡꯁꯤꯗꯤ ꯅꯝꯕ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯥꯗꯩꯁꯦ ꯑꯩ ꯐꯥꯝꯃꯦ ꯀꯔꯝꯕ ꯊꯥꯔꯤꯕ ꯈꯣꯠꯂꯤꯕ ꯂꯩ ꯍꯤꯡꯒꯣꯜ ꯂꯩ ꯂꯥꯟꯒꯤ ꯃꯅꯨꯡꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯗꯤ ꯑꯦꯔꯤꯌꯥꯗꯗꯤ ꯂꯩꯇꯦ ꯑꯁꯣꯝ ꯂꯥꯟꯖꯟꯗꯕꯅ ꯁꯤꯅ ꯑꯁꯥꯏꯐ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯃꯇꯣꯟꯗ ꯂꯩꯁꯦ ꯃꯇꯣꯟꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯥꯛꯏ ꯁꯤ ꯄꯔꯦꯡꯁꯤꯗꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯨꯝ ꯆꯠꯈꯤꯗꯣꯏꯁꯦ ꯄꯔꯦꯡꯕꯨꯗꯤ ꯁꯝꯅꯕ ꯄꯔꯦꯡꯕꯨꯗꯤ ꯂꯣꯏ ꯁꯣꯝ ꯁꯝꯅꯕ ꯃꯥꯏꯌꯣꯟꯁꯤꯗꯗꯤ ꯀꯩꯅꯣ ꯁꯣꯝ ꯂꯩꯇꯦ ꯃꯥꯏꯌꯣꯟꯗꯗꯤ ꯑꯁꯣꯝꯗꯗꯤ ꯀꯨꯀꯤ ꯂꯩꯇꯦꯕ ꯁꯣꯂꯣꯝꯗꯗꯤ ꯑꯣ ꯁꯤꯒꯤ ꯆꯤꯡ ꯋꯥꯡꯕꯁꯤꯗꯗꯤ ꯁꯤꯒꯤ ꯆꯤꯡ ꯋꯥꯡꯕꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯆꯤꯡ ꯋꯥꯡꯗ ꯄꯤꯗꯣꯅꯨ ꯑꯣ ꯁꯦꯛꯇꯥꯒꯤ ꯄꯤꯗꯣꯅꯨ ꯑꯗꯣ ꯁꯣꯝꯗ ꯀꯩꯁꯨ ꯂꯧ ꯎꯕ ꯈꯣꯠꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯀꯩꯁꯨ ꯎꯗ꯭ꯔꯦ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯈꯔ ꯐꯔꯛ ꯇꯥꯏ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯤꯗꯩ ꯂꯩꯔꯦ ꯁꯤ ꯂꯩꯁꯤꯅ ꯀꯨꯀꯤ ꯈꯨꯟ ꯗ ꯍꯧꯔꯦꯀꯣ ꯑꯥꯗ ꯌꯨꯝ ꯑꯃ ꯁꯥꯒꯠꯂꯤꯁꯦ ꯌꯨꯝ ꯑꯃ ꯁꯥꯏꯁꯦ ꯑꯁꯤ ꯀꯩꯅꯣ ꯑꯁꯤ ꯌꯨꯝꯅꯤ ꯅꯤꯡꯊꯧꯒꯤ ꯀꯨꯀꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯀꯨꯀꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯨꯀꯤꯒꯤꯅꯤ ꯑꯥꯗ ꯆꯦꯛꯅ ꯁꯥꯒꯠꯂꯛꯏꯁꯦ ꯆꯦꯡ ꯁꯥꯒꯠꯂꯛꯏꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯧꯋꯦꯕꯀꯣ ꯆꯌꯥꯡ ꯀꯧꯋꯦꯕ ꯁꯦ ꯆꯌꯥꯡꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯝꯇꯣꯝꯕꯤꯒꯤ ꯌꯨꯝꯅꯦꯕ ꯍꯧꯖꯤꯛ ꯃꯤ ꯂꯩꯇ꯭ꯔꯦ ꯃꯣꯏꯁꯨ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯑꯥꯗ ꯁꯪꯅ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯌꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯣ ꯂꯩꯔꯤ ꯄꯣꯠꯁꯦ ꯑꯁꯤ ꯀꯥꯔꯛꯇꯅꯦꯕ ꯃꯣꯏ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯈꯨꯟ ꯑꯣꯏꯅ ꯇꯥꯔꯤꯁꯦ ꯁꯤꯗꯤ ꯍꯦꯟꯅ ꯅꯥꯟꯈ꯭ꯔꯖꯥꯠꯅꯦ ꯀꯣꯏꯂꯥ ꯉꯥꯛꯇꯅꯤ ꯃꯊꯛꯁꯦ ꯏꯌꯥꯝꯕ ꯍꯥꯟꯅ ꯑꯗꯨꯝ ꯁꯤ ꯐꯥꯎꯗꯣꯏꯅꯦ ꯑꯩ ꯕꯦꯟꯕꯨ ꯑꯥꯗ ꯌꯧꯅ ꯊꯧꯔꯤꯅꯤ ꯑꯩꯕꯨ ꯀꯥꯔꯨꯔꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯀꯨꯝꯗꯤ ꯀꯨꯝꯃꯛꯇꯦꯗꯅꯀꯣ ꯀꯨꯝꯗꯤ ꯑꯗꯣ ꯀꯨꯝꯃꯛꯇꯦ ꯃꯣꯏꯒꯤ ꯆꯥꯅꯕ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯑꯗꯣ ꯁꯤ ꯀꯨꯝꯊꯕꯒꯤ ꯁꯤꯒꯤ ꯆꯌꯥꯡꯒꯤꯁꯦ ꯁꯤ ꯀꯨꯝꯊꯕꯒꯤ ꯁꯤꯒꯤꯗ ꯂꯧ ꯈꯔ ꯎꯔꯤ ꯃꯣꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯤꯡꯒꯤꯁꯦ ꯑꯁꯤ ꯃꯃꯥꯏꯗ ꯂꯧ ꯈꯔ ꯎꯔꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯇꯩ ꯑꯃꯨꯛ ꯎꯗꯦ ꯃꯣꯏ ꯀꯩꯝ ꯎꯗ꯭ꯔꯦ ꯑꯥꯗꯒ ꯅꯤꯡꯒꯥꯏꯁꯦ ꯃꯣꯏꯅ ꯄꯥꯝ ꯍꯥꯏꯕꯩꯅꯦꯕ ꯁꯦ ꯑꯥꯗꯃꯛ ꯅꯤꯡꯈꯥꯏꯔ ꯂꯩꯔꯤꯁꯦ ꯃꯣꯏ ꯄꯥꯝ ꯍꯥꯏꯕꯩꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯧ ꯎꯕ ꯈꯣꯠꯄꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯤꯡꯅꯕ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕꯗꯤ ꯄꯣꯛꯇ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯇꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯁ ꯂꯩꯔꯤ ꯑꯃ ꯂꯩꯔꯤꯀꯣ ꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯉꯥꯛꯑꯒ ꯑꯩꯈꯣꯏ ꯇꯧꯕ ꯁꯨꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯅꯠꯇꯅ ꯆꯪꯉꯤꯁꯦ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯃꯤꯟꯅꯔꯤꯅꯤ ꯚꯤꯂꯦꯖ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩ ꯃꯤꯡ ꯄꯦꯕꯝ ꯕꯣꯏꯅꯥꯎ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ 2023ꯒꯤ ꯃꯦꯗꯒꯤ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯂꯥꯟꯁꯦ ꯁꯤꯗꯩꯁꯤꯗ ꯆꯥꯅꯨꯡꯒꯤ ꯈꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯀꯃꯥꯏꯅ ꯍꯣꯠꯁꯄꯣꯠ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤꯅꯀꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯋꯥꯕꯁꯤꯗꯤ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯍꯥꯏꯃꯟꯕ ꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯥꯝꯕ ꯍꯥꯏꯗꯧꯔꯤꯁꯤꯒ ꯊꯦꯡꯅꯈꯤꯁꯤꯒ ꯍꯥꯏꯕꯅ ꯍꯦꯟꯅ ꯋꯥꯠꯂꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯁꯤ ꯌꯧꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯃꯦꯒꯤ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯈꯤ ꯗꯥꯏꯔꯦꯛ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ 3ꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ 3ꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯃꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯄꯨꯔꯥ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯈꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯞꯅ ꯊꯝꯃꯦ
ꯑꯩꯈꯣꯏ ꯇꯔꯦꯠ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏ ꯊꯩꯗꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯣꯟ ꯑꯅꯥ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯑꯩꯈꯣꯏ ꯍꯥꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯣꯟ ꯑꯅꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯊꯩꯗꯣꯛꯑꯒ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯅ ꯑꯗꯨꯝ ꯉꯥꯛꯆꯕꯅꯤ ꯁꯤꯒꯤ ꯑꯍꯧꯕꯗ ꯑꯗꯣ ꯁꯤꯗ ꯉꯥꯛꯄ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯈꯨꯜ ꯃꯆꯤꯟꯗ ꯑꯁꯤꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯈꯨꯟ ꯉꯥꯛꯏꯉꯩ ꯃꯔꯛꯁꯤꯗꯩꯁꯤꯗꯀꯣ ꯃꯃꯥꯡꯒꯤ 2023ꯗꯒꯤ ꯍꯧꯕ ꯂꯥꯟꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯆꯠꯊꯔꯤꯁꯦ ꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗꯒꯤ ꯍꯧꯕ꯭ꯔꯥ ꯃꯃꯥꯡꯗꯒꯤ ꯍꯧꯕ꯭ꯔꯥ ꯑꯗꯩ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤ ꯀꯃꯥꯏ ꯇꯧꯒꯤ ꯀꯌꯥꯝ ꯋꯥꯈꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣই ꯂꯧꯎ ꯁꯤꯡꯎꯕꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯂꯥꯟ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯀꯩꯅꯣꯗꯣ 2003 ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯀꯨꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯐꯪꯕꯃꯛꯇꯤ ꯑꯣꯏꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣই ꯂꯦꯞꯇꯦ ꯆꯍꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯄ ꯑꯗꯨꯗꯤ ꯉꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯉꯥꯛꯑꯀꯥꯟꯗ ꯉꯥꯛꯇ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯉꯝꯕꯗꯒꯤ ꯃꯊꯛꯇꯒꯤ ꯂꯨꯝꯃ ꯂꯩꯔꯝꯃꯒꯗꯤ ꯇꯝꯕ ꯉꯝꯗꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯐ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯛꯑꯒ ꯁꯨꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝꯁꯨ ꯑꯗꯨꯝ ꯉꯥꯛꯏꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯛꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯕꯁꯤ ꯌꯥꯝꯅ ꯁꯤꯗꯩ ꯁꯨꯝ ꯆꯪꯁꯤꯟꯕꯁꯤ ꯌꯥꯔꯤꯕ꯭ꯔꯥ ꯆꯪꯕꯁꯦ ꯍꯧꯖꯤꯛ ꯑꯥꯗ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯤꯟ ꯑꯃ ꯃꯁꯤꯗ ꯑꯅꯦꯝꯕꯗ ꯑꯃ ꯎꯔꯤꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄꯣꯁꯅꯦ ꯑꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯔꯤꯕ ꯖꯒꯥꯁꯤ ꯁꯤꯗꯒꯤ ꯇꯤꯟ ꯁꯤꯗ ꯎꯔꯤꯁꯦ ꯍꯣꯏ ꯁꯤꯒꯤ ꯇꯤꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤ ꯉꯥꯏꯁꯤ IRB ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ CRPFꯅꯤ CRPF ꯁꯤꯗꯩ ꯂꯣꯏꯔꯦ CRPF 169 ꯕꯇꯥꯂꯤꯌꯟ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯣꯏ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯕ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯪꯉꯛꯑꯦ CRPF ꯃꯣꯏ ꯆꯥꯅꯨꯡ ꯃꯆꯥꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄꯅꯤ ꯃꯣꯏ ꯍꯧꯖꯤꯛ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯜꯂꯛꯑꯃꯤꯅꯀꯣ ꯆꯥꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯔꯤ ꯃꯆꯨꯅꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯥꯛꯏꯅ ꯀꯔꯤ ꯃꯆꯨꯅꯣ ꯃꯆꯨꯗ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯅꯧꯕ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯑꯦ ꯀꯥꯏꯕꯨꯛ ꯆꯠꯇꯣꯏꯅꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯣꯠꯂꯤꯅꯣꯅ ꯑꯩꯅ ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯃꯣꯏ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯨꯃꯝꯃꯤꯅꯦ ꯑꯩꯁꯨ ꯆꯤꯡ ꯀꯣꯛꯊꯣꯛꯏꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯚꯤꯌꯨꯁꯦ ꯅꯝꯕꯤꯌꯨ ꯑꯥꯗ ꯃꯇꯣꯟꯗ ꯂꯩꯔꯤꯁꯦ ꯃꯊꯛꯁꯦ ꯑꯁꯤ ꯄꯣꯄꯤꯅꯦ ꯑꯁꯤ ꯊꯥꯏꯁꯦ ꯀꯥꯅꯤꯅꯦ ꯑꯁꯤ ꯑꯣ ꯍꯧꯖꯤꯛꯃꯛ ꯊꯥꯔꯤꯕ ꯍꯧꯖꯤꯛ ꯊꯥꯏꯅꯦ ꯑꯗꯨ ꯁꯤꯗ ꯃꯌꯥꯝ ꯁꯤꯗ ꯁꯪꯉ ꯂꯩꯗꯣ ꯁꯤꯗꯩꯁꯦ ꯆꯨꯝꯅ ꯆꯤꯡꯁꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯆꯨ ꯁꯨꯝ ꯂꯥꯛꯑꯦꯀꯣ ꯆꯤꯡ ꯑꯇꯣꯞꯄ ꯃꯆꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤ ꯀꯣꯏꯁꯤꯜꯂꯒ ꯁꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯕ꯭ꯂꯨꯃꯤꯡ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯕ꯭ꯂꯨꯃꯤꯡꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯎ ꯄꯥꯅ ꯍꯧꯒꯠꯂꯛꯄꯩ ꯇꯥꯏꯃꯤꯡꯅꯤ ꯕ꯭ꯂꯨꯃꯤꯡꯁꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯊꯥꯔꯤꯕ ꯄꯣꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯃꯣꯏ ꯆꯤꯡꯗ ꯌꯣꯟꯗꯧ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯨꯝꯊꯔꯒ ꯌꯣꯟꯗꯧ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯁꯤ ꯂꯩꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯨꯝ ꯑꯃ ꯂꯩꯁꯦ ꯁꯤ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤꯅꯦꯕ ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯁꯤ ꯌꯨꯝꯗꯣ ꯑꯗꯨ ꯌꯨꯝꯗꯣ ꯏꯅꯥꯎꯅꯨꯄꯥꯒꯤꯅꯦ ꯑꯁꯤ ꯃꯥꯅ ꯑꯍꯟꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯃꯥꯅ ꯁꯥꯖꯔꯕ ꯑꯍꯟꯕ ꯑꯗꯨꯒ ꯊꯣꯡ ꯄꯥꯟꯗ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯊꯣꯡ ꯄꯥꯜꯂꯒ ꯃꯥꯅ ꯂꯩꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗꯅꯦ ꯑꯁꯤꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯥꯟ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯆꯪꯉꯒ ꯂꯩꯔꯤꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯇꯦ ꯌꯥꯝ ꯅꯛꯄ ꯖꯒꯥꯅꯦꯕ ꯌꯥꯝ ꯅꯛꯄꯅꯦ ꯑꯗꯨ ꯆꯪꯉꯒ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯂꯝꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝꯅꯦꯕ ꯄꯇꯥꯂꯦꯟꯅꯦꯕ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯗꯤ ꯑꯣꯏꯔꯦ ꯌꯨꯝꯁꯤ ꯁꯥꯔꯦ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯨꯝ ꯆꯪꯉꯝꯗꯥꯏꯗ ꯂꯥꯟꯁꯤ ꯊꯧꯈꯤꯕ ꯍꯥꯏꯔꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗꯒꯤ ꯑꯩꯁꯤ ꯖꯨꯝ ꯇꯧꯁꯤꯟꯖꯕ ꯀꯔꯤꯝ ꯅꯠꯇꯦꯀꯣ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯌꯨꯝꯅꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯊꯩꯗꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯍꯧꯈꯤꯒꯦ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯁꯦꯞ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯂꯞꯀ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯐꯪꯕ ꯍꯧꯈꯤꯒꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯞ ꯊꯤꯕ ꯁꯦꯞꯅꯦꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯩꯈꯣꯏ ꯆꯦꯟꯕꯗꯤ ꯑꯃꯇ ꯆꯦꯟꯗꯦꯕ ꯑꯣꯀꯦ ꯑꯁꯣꯠ ꯑꯅꯥ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯏꯁꯦ
ꯃꯦ ꯖꯨꯟ ꯀꯣ ꯖꯨꯟ ꯖꯨꯂꯥꯏ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉ ꯂꯩꯔꯦ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯡꯗ ꯂꯩꯔꯤꯕ CRPF BSF ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯗꯤ ꯃꯣꯏ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯣꯏꯗꯤ ꯍꯥꯟꯅ ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ CRPF ꯀꯩꯅꯣ ꯄ꯭ꯂꯥꯇꯨꯟ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ GR ꯂꯩ ꯃꯇꯝꯗꯨꯗ ꯑꯁꯥꯔꯄꯜ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ IRB ꯇꯤꯝ ꯑꯃꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯒꯦ ꯍꯥꯏꯔꯅꯤ ꯃꯣꯏꯗꯤ IRBꯁꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯔꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯤꯐꯥꯎꯗꯤ ꯃꯩꯇꯩꯅꯦꯕ ꯑꯗꯨꯒ ꯑꯁꯥꯏꯗ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯡ ꯁꯤꯐꯥꯏ ꯉꯥꯛꯇꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ CRPF ꯀꯩꯀꯥ ꯃꯌꯥꯝꯁꯤꯗꯤꯀꯣ ꯃꯥꯅꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯆꯥꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕꯒ ꯊꯦꯡꯅꯗꯨꯅ ꯍꯥꯏꯐꯦꯠ ꯉꯁꯥꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯥꯟꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯌꯥꯝꯕꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ